क्लास प्री नर्सरी दगिना क्लास 8 फाउबगी एडमिशन हौजरी अपिक पफीद मही तंब यारबा स्कूल असिदा अदोम अदोमगी सासिंगबु मिंग सनबिदुना महिरुई सिंगु लमजिंग लमताकनबगी थौदांग अदु स्कूल असिदा सिनबि स्कूल असिना पिजरिबा खुदोंग चाबसिंग अदुदि नुपा मसा अमदि नुपी मसासिंगी तोंगा तोंगानबा बोर्डिंग अमदि डे बोर्डिंग की खुदोंग चाब लेजरी स्कूल बैंड सर्विस महिरुई सिंगी काउंसलिंग क्लास कंप्यूटर अमदि स्मार्ट क्लास की खुदोंग चाबसिंग ममा मपा अमतगी मच्चा अहुम तंबदा ख्वाइदगी अंगांग अहल अदुदा फ्री एजुकेशन खुदोंग चाब पिजरी मसिगा लोइनना अथुब मतमदा क्लास हौजरगनी मखाताना अकुप मरोलगिदमा कॉल तौबियु 8200 840 752 अमुकहना 8200 840 752 ngasi ngasi maklengsin biro The Southern Valley Standard English School Kairak Yawabung Admission open Ima Inaubi Ningsing Mahikol Tentha Khongba English Singani Kungani Thoigi Session Hausergan Class 8 Gina Class 10 Fawgi Lakliba February gi tang tara English Singani Kungani Thoigi Hausergan Loinana Nursery to Class 7 Fawna Lakliba February gi tang tara mari English Singani Kungani Thoigi Hausergan Admission ki documents sing pisilakku matamda parents singi WhatsApp contact number pibirakadabani amadi Aadhaar gi Xerox amamam loinabirakadabani Akupa marol gi dama call tawbiyu 6009330 amadi 8014718139 Mahiroi singi dama khudong chaba kayatana pikthalaba Ima Inaubi Ningsing Mai call Tentha Khongba Office timing the link biraktuna Akupa marol khangbiba yagani Ngasi ngasi mak lengsin biro Ima Inaubi Ningsing Mahikol Tentha Khongba Mangani laihulgi paujen jaba Taibang laikol sida aikhoi khwai pungnamakpu nawyok nawkon biramba Hawai bam manaw maiteina Manung matam chadana taibang sinta pangthok lamlaga Mapuna thaba saising suraduna haukiba saichat kumja lisingani kunithoigi February gi tang 15 Fairen gi tara marini chanba lebak pokpa numita laikhidrabasigi mangani laihul hayeng February gi tang 18 Fairen thagina 19 chanba thangja numit asida pangthok seragani maramasina laikhidrabasigi loina biramba aikhoina disak khangja hodraba pumna mangna matam chana lengbirakuna ngamjaba hairang lerang kharadang kachaba asida saruk yabinaba nolokchari paujen jaribi hawaibam ongbi ibem pisak leima loinabi Hawaibam Nonglen Khomba Maitei Machanupa Sanasam Ongbi Pratima Devi Machanupi Soram Ongbi Nirupama Devi Machanupi Loinana Imung Manungi Miyoishing Thaubal Sabal Tongba Awang Laikai Thauram tabiribasingbo ekpam nursingna taram nokjari hauji amuk mayam gidamak khudol tamjagadoribasi YouTube ta tabiriba nuksijarba streamer singna SMS comment ki khuthang da khanbirakpa tabining baisagi khudol mayam da lakhutjage aduga ngasai mamang da ekhoina thauramasi hokdokchadringagi mangoina mayamna khanbirakpa koigi khanbikhi baisai hauji ki oina de khudong chaba haita koigi Thabagi khudong chaba simadi sunglei lejede maramdi ekhoina lauthok chadringai da khanbirakpa khudingwa koigi hali haidana madu ekhoina isai thabagi khudong chaba si kari mata lejede maramasina mamang de isai khanbikibasing koigi lauthok chadringai gi mangoina na isai khanbikibasing madu warau biroi ngasigi koigi SMS comment ki khutang da khanbagi koigi khudong chaba thamjariba si subna khaki koigi Manipuri film isai sing khaktamak koina khudong chaba si thamjabani maramasina yaiba makai koigi streamer singna film maming aduga isai gi seho seisakpi gi ming khangbiraga de damak seisakpi gi ming adamak yahon biro haibo afam si thamjari aduna koigi hojik mayam SMS comment se damak ibirakpa yare ai sonda tum sem sabalo jare maramasina koigi mathangi koigi SMS comment ngai jabo oina sem ka kutul tamjagi kangla karbar tu film astagi sori senjam gi khonjil de se matamina sihana Set my universe class me
유통비내다 price 피바야이 하이디 만나 피바야이 학상기디 농아이람바야이 타와이기디 보이디 보이잖니 Sekmaigi yuna first class ni Yuyon bida price di bayay Payengi yusu amhani Yutong bi ine na mana di bayay Karkulungi zawsu amhani Yusung bi iche the price di bayay Androgi yusu amhani Inega kura the price di bayay Aksang gidi nungay jarasu Away gidi poison ni La 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 Kaido bayalino yuriado Sakau se padre padre pale Kaido bay hapino podiando Libera se bar pale Oh yuyon bi Oh yuyon ba Oh, you told me. Oh, you told me. Itak bahay na rin palagi utak bahay ng laba Matay na nilerong labo suhong ting tingan laba Itak bahay na rin palagi utak bahay ng laba Matay na nilerong labo suhong ting tingan laba Wara pambali chokdara pamarang Wara pasingli chokdara panauri Karam hita karaga Kau gani pursigi awaba Karam hita karaga Ni tawai ni awaba la 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 Laibak faida ko Haiba na tininang Ho ang ubi Ho anang bi Nama anabi ang angbi Makoy di auragle Nang di kay dauri Oh, ang ubi Nang sitaraga sumtok ladro Laikay herogum Oh, mama, oh, ine
yonbiriba hitakse O idomcha ho pura Pura na yonbiriba hitakse Wakhal ki awapa kukserasu Tauna lingjil hapserasu May dakun sa totserasu Nupi ang gayay banungay jerasu O loirakpada haksang se Turen khongban yaudore O loirakpada haksang se Turen khongban yaudore Hojik thagatsari kogi ngasigi YouTube ta laibiriba nungsijarba streamer sing isaisagi fajarba Manipuri film isai sing khanbirei tawatabu kogi film isai khanbirakpa matamda film gi maming simadi sungsoi soidana mayam yahon biruna baning singjari aduga film gi maming yaroktaba isai singi oinadi ngasigi oina kodong chaba haijaba tai kogi thabagi kodong chaba simadi thamjate kogi kodol sigi ahan boina kodol tamnana bagaidamak sem sajariba isai ase Miki thi film asidagi isai amka kohana kodol tamjage isai sigi saisakliba utam sairengba romi maitai sairangba gopi isai sibu tajage haiduna khanbiragliba ngasigi streamer oinam jackson adomgi ahanba isai kodol tamjage taminasi Bishum lai wa ubiwa Tawara jinbagi minokta Thamoy se pubang andre Pakhang thamoy jekai re Bishum lai wa ubiwa Tawara jinbagi minokta Thamoy se pubang andre Pakhang thamo je khai re Laita pam khandare wakhal se nangbu uruba mikupta Laujak thamoi se ai haki bira bani punsisu na phamda Laita pam khandare wakhal se nangbu uruba mikupta Laujak thamoi se ai haki bira bani punsisu na phamda Mishum lai wa pubiyo Tawara jinbalgi minokta Thamoy se pubang andre Pakhang thamoy jekai re Mishum lai wa pubiwa Tawara jinbalgi minokta
thꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜ ꯊꯃꯣꯏ ꯆꯦꯈꯥꯏꯔꯦ ꯃꯤꯁꯨꯝ ꯂꯥꯏꯋꯥ ꯄꯨꯕꯤꯌꯣ ꯇꯕꯥꯔ ꯆꯤꯟꯕꯥꯜꯒꯤ ꯃꯤꯅꯣꯛꯇ thꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜ ꯊꯃꯣꯏ ꯆꯦꯈꯥꯏꯔꯦ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯐꯤꯂꯝ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯁꯛꯂꯤꯕ ꯑꯃꯗꯤ ꯁꯩꯔꯥꯡꯕ ꯔꯟꯕꯤꯔ ꯊꯧꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ SMS ꯀꯣꯃꯦꯟꯠꯀꯤ ꯈꯨꯠꯊꯥꯡꯗ ꯈꯟꯕꯤꯔꯛꯂꯤꯕ ꯁ꯭ꯇ꯭रीꯃꯔ ꯑꯁꯤ ꯅꯅꯥꯎ ꯈꯦꯇ꯭ꯔꯤ ꯍꯥꯏꯔꯤꯕꯤ ꯁ꯭ꯇ꯭रीꯃꯔ ꯑꯁꯤꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯑꯗꯣꯝꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯕꯤꯁꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ YouTube live streaming ki khuthangda leibiriba streamer singna khanbirakpa tabiningba SMS comment ki isai sing hojik mathangi khudol damak taminasi Roman Irom hairiba streamer sina khanbirakpa isai amuk khudol tamjage isai asi
ꯃꯄꯣꯛ ꯑꯁꯦ ꯋꯥꯍꯜꯂꯤꯗ ꯍꯥꯏꯗꯨꯅ ꯁꯦꯝꯔꯤꯕ ꯁꯩꯁꯛꯄꯤ ꯄꯨꯁꯄꯥꯔꯥꯅꯤ, ꯁꯩꯔꯦꯡꯕ ꯌꯨꯒꯥꯟꯙꯤ, ꯁꯩꯔꯥꯡꯕ ꯒꯣꯄꯤ, ꯏꯁꯩ ꯑꯁꯤꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯏꯁꯩ ꯑꯁꯤꯒꯤ ꯐꯤꯂꯝ ꯃꯔꯨꯞꯀꯤ ꯃꯔꯨꯞ꯫ Nungshi gini no, halu raga
ngasi koigi YouTube ta laibiriba streamer singi mafamda khangan jaba matang adom na isai khanbirak pa matamda koigi film gi maming adumak yari ba makai film maming hapirak na baning singjari loinana isai gi ahan ba koigi saihu haitai koigi paring duma adumak ibirak na ba suning singjari ngasi gi koigi mathangda mukudal tamjakadari ba isai si koncham bimola haliba koigi streamer ima asina khanbirak pa isai kudal tamjagi isai si Hoidrom nauboy ki naitom khonjelda ilangbam inausana sairengba RK7 sairang baisai taminasi aduga loina nangasi gi streamer sing isagi koigi film isai sing haujik makhata na khanbir anaba damak ningsingjari Punsigi lambidi tingkhang tana thanbani cheksina chalu he miyoiba Punsigi lambidi tingkhang tana thanbani cheksina chalu he miyoiba Tingkhang amagi chainana lamang na hanganu nangi punsibu nangi punsibu nangi punsibu Laitre karinta laitre aibu yolo Aibu yolaga tangini shadu saro Masiro masapok sabagi nukai bahai badubo Tingkhang na yuraba na khoshu lo na chaina khanganu lo na chaina khanganu Tingkhang na yuraba na khoshu lo na chaina khanganu lo na chaina khanganu li thoklamu tam thoklamu tingkhang gi chaina ko shatpina balaiba taiwangi shatpina balaiba taiwangi Punsigi lambidi tingkhang tana thanbani seksina chalu he miyoiba Letabaridugi khom sati nake thamasu loikini Letabaridugi khom sati nake thamasu loikini
Khiglatini churakini Kungi nongshu Yengminasi yening thagi fajaba Yengminasi yening thagi fajaba Punsigi lambidi tingkhang tana thanbane cheksina chalu he miyoiba Punsigi lambidi tingkhang tana thanbane cheksina chalu he miyoiba Amagi chainana namana hangani nangi punsibu nangi punsibu Hojik mathangi isai khudol tamjadringai mangoinana ngasigi streamer sing isai anirak hanna khallaga tabagi khudong sabado mangasigi wani lejade maramasina mamangda isai khanbi khiba aikoina isai khongjaduna mayam puna tamina khriba kogi streamer sing isai anirak hanna khanbagi khudong saba lejade mathangi isai amok lokhachage isai thabaton tu film asigi isai maka khanbirai isai asigi sesakliba Huidrom now boy amadi surma anigi apunba khonjelda Bijgupta laisramna sairengba biso nakoigi sairangba isaini isai sibu tajagi haiduna koigi haibirakpa muyesi Roji B hariba streamer asina khanbirakpa isaini taminasi Humliba malam humjin biyo nang na aigi nung si babu humjin biyo nang na aigi nung si babu nung si bi magi thamoy lakanung da nung si bi magi thamoy lakanung da achapa mairibu mausrubi mairandi sadan bagi langda tukrabi sazi
laina chamani palna yomli bi thambal gumning tibi laina chamani palna yomli bi thambal gumning tibi hajabu ngamjabi nungsibi mai thongda aitagi oirani wasaklina famda sari wasak nak pangam maulendro palgum sari wasak nak pangam maulendro palgum lepiyu nanga nushi isunglangi leisage darum kupna punshi simagi aigi thamo yening hulhanbi nungsina kauge nangu nungsibi nungsina kauge nangu nungsibi thamoi gi atiyada nalu ko dhurbatara gum thamoi gi atiyada nalu ko dhurbatara gum Hojik mayamna tabiri athengmage thorom da thamjariba mayamna YouTube live streamer kogi YouTube live streamer singna kogi comment ki khothang da khanbirakpa tabiningba manipuri film isai ki kudol mathang tabiri mathang da muk taminase malem potchangbam hariba streamer sina khanbirakpa isai ma kudol tamjage isai si Africa gi leisabi film asidagi Pusparani Sori Senjam ani ki apunba khonjel da khaidem imona sairengba Sori Senjam na sairangba isaini tabisi Lutuna leirage Shamlang lagda nangi Koi muna layo nung dalo pagu lotuna tham lagi shamlang lagdaigi punshigi oina nungshi banangu nan khattani nungsiba Lutuna leirage Shamlang lagda nangi Koi muna layo nung dalo pagu lotuna tham lagi shamlang lagdaigi punshigi oina nungshi bananbu Ningti rabi nangi mai thong se tai bang kanana yinki badi laira dana yai hating de marangi sahum aupana yai hating de marangi sahum aupana
lagum tu hakana hangla atiyada ining tamna Aire si chitra tufan kana hangla atiyada ining tamna pura ke nambu nagna pachava nungsiba na yomlava sanagi sangaida nangna pamjaba nangi apamba thimbagi pangal leitare aigi thawai haja leijaba pumnama ikravani na famda aigi nushibana lutuna leirage shamlang lagda nangi koi muna layo nungda lot bagu lotuna thangi shamlang lagtaigi punshigi oina nushibanambu nang khatani nung siba nangkatani nushiba lutuna thamlagi shamlang lagda nangi koi muna layo nungda lopagu lotuna thanglagi shamlang lagtaigi punshigi oina nushibanambu koi muna layo nungda lopagu punshigi oina nushibanambu ngasigi koigi streamersing gi mafamda khanganjaba matangna mamangda isai khankhraga isai khongbirakte thabirakte haibagi warubusu dumak comment ki kuthangda pongdokpirakpura dumak uzai ekoina isai si khanbiraklaga ekoina khongjadabagi maramasi koigi isai si ekoida adomna ibirakpa mamingduga ekoina somda thijaba matamda isai se phangdaba duga filamna ama isaina ama aduga isaigi film ni hairaga koigi film da isai adu koi dum yawiramdaba haitare adumaina tawdana koina somda thibda phangjadaba sing koina isai se khongjadabani aduma mayamna yaribu makhaidi film maminga film adu da yawba isai aduga mayek sengna chumna ibiraklagadi yamna nungaijagani haibo wafamsi tamjari mathangi isai makudal tamjage isai si Raj Lucky gi Kwanjelda Raj Rhythm Thiam gi koigi mayekta molamdai thaumai film asigi seini isai sibu tajagi haiduna ngasigi streamer site konthaujamna khanbirakpa isai taminasi Ama ani ahum mari mga teruk tarik nipan mapan tara tara matoy Mashing yummy yummy koi mo shingi makhal yummy yummy
ꯄꯥꯏꯔꯛꯂꯅꯤ ꯃꯅꯤꯡ ꯃꯃꯥꯡ ꯃꯥꯏꯀꯩ ꯃꯔꯤꯃ ꯈꯣꯏꯃꯨꯒꯤ ꯁꯥꯖꯠꯄꯨ ꯄꯥꯎꯊꯣꯛꯄꯤꯅꯨ ꯂꯩꯍꯤꯠꯇ ꯄꯥꯝꯕꯅꯤ ꯁꯟꯗꯣꯛꯄꯤꯅꯨ ꯂꯩꯔꯥꯡ ꯃꯍꯥꯛꯇ ꯄꯨꯟꯁꯤ ꯀꯦꯝꯈꯤꯕ ꯈ꯭ꯋꯥꯡꯖꯦꯡꯗꯨꯁꯤꯡꯒꯤ ꯃꯁꯤꯡ ꯊꯤꯉꯝꯂꯣꯏ ꯂꯥꯟꯅ ꯂꯩꯔꯥꯡꯁꯤꯡꯅ ꯂꯥꯟꯕꯅ ꯈꯣꯏꯃꯨꯁꯤꯡꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯍꯜꯂꯒ ꯄꯦꯟꯖꯕꯅꯤ ꯂꯩꯅꯝ ꯌꯦꯜꯂꯛꯀꯅꯨ ꯈꯣꯏꯃꯨ ꯀꯅꯥ ꯄꯥꯏꯔꯛꯂꯣꯏꯌꯦ ꯂꯩ ꯀꯥꯞꯄꯂꯛꯀꯅꯨ ꯃꯤꯠꯌꯦꯡ ꯀꯥꯔ ꯆꯠꯂꯣꯏꯌꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ ꯇꯔꯥꯃꯥꯊꯣꯏ ꯅꯧꯊꯒꯦ ꯃꯤꯡꯊꯔꯒꯦ ꯉꯥꯎꯍꯟꯒꯦ ꯆꯥꯛꯍꯟꯒꯦ ꯋꯥꯟꯊꯍꯟꯒꯦ ꯀꯦꯊꯒꯦ ꯅꯧꯊꯒꯦ ꯃꯤꯡꯊꯔꯒꯦ ꯉꯥꯎꯍꯟꯒꯦ ꯆꯥꯛꯍꯟꯒꯦ ꯋꯥꯟꯊꯍꯟꯒꯦ ꯃꯤꯠꯌꯦꯡꯗ ꯅꯥꯌꯦꯡꯗ ꯁꯥꯊꯤ ꯈꯨꯗꯤꯡꯗ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯦ 이동 꼬인 인한게 control tâu hẹn mali phi đẹp tâu lâu khi nung control tâu hẹn mali phi đẹp tâu lâu khi nung thâu ai tha bay ao nữa đi yung khai bay ao nữa đi lấy lang na hất tất kỹ hậu cây lạc đi lấy bay cưng thúc tâu mali art friend cũng lạc tâu mali lấy lang nang cái phi đẹp tu nơ hong lôi lên đi ama ani ahong mari mga teruk tarik nipan bapan tara tara matoy thamoy sim jabang ukje chau jabang pakhang mahak tabuni ngai jariba thamoy sim jabang ukje chau jabang pakhang mahak tabuni ngai jariba aigi damang lepi tauba pamom ting hi tauba mahak puni ngariba hola makai gi tiruni kai gi matamang hani nanat leiri sing se kari oi no ubage tibaya bati jaru yeng bia ba yeng jaru phang loi khoi bom ba ma pham kai da su oh ama ani ahum mari mga teruk taret ni ba ama ani ahum mari mga teruk taret ni pan mapan tara tara matoy ama ani ahum mari mga teruk taret ni pan mapan tara tara matoy Hujik khudol asigi nipan subadamok taminasi Rosibina Waikom ngasigi streamer sina khanbirak paisa yam khudol tamjage Pusparani ki khonjelda Rekista Okramna Sairengba Tonina Sairangba khudi film asigi sei Nungsigiyangan ba nungsiraba laglaro'y matamdo amok hanna Nungsigiyangan ba nungsiraba laglaro'y matamdo
YouTube ta laibiriba Diamond Radio gi nungsijarba moderator sing ngasigi kogi isei mamangda khankhraga khongba singna hanjin na kogi isei khalakpagi khotong sadaba makak mayok nazare maramasina ngasigi moderator singna hariba samaina kogi isei hanjinna khanbirakpa sing asi amuktang moderator singna kogi midyeng si amuktang changbiu haiba wafam si thamjari mathangi isei makhodol tamjage isei asi Suraj Kumar Kuman Themna Khanbirak Paisai Isai Akhunba Mani film asigi isai Tomba Thangjam gi naitom khonjal da Romi Maitena Serengba Tomba Thangjamna Serangba isai ni
ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ 나나이다 그럼바 장인노 나하기 그럼바 장인노 나하기 농담바낭기 kumhaishe karamba matamda loigawa ꯈꯥꯡꯕꯗ ꯋꯥꯔꯕ ꯄꯨꯟꯁꯤꯁꯦ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯌꯦꯡꯅꯤꯡ ꯍꯨꯜꯂꯛꯈꯤꯗꯥꯔꯥ ꯑꯃꯨꯛ ꯍꯟꯅ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ loigaba loikhasanu mapokshe asumna imkhasanu punsishu tangoigum nungaibagayetnaba laibakshida marup oijarage ashibaga marup oijarage ashibaga nongdamba nangi kumhaishe karamba matamda loigaba karisu khangjadaba nanaida karamba changino nahaki karamba changino nahaki nongdamba nangi kumhaishe karamba matamda loigaba
Hojik mathang damuk kudol tamnana bagi damak siam sajari basi laikai pakhang film asigi isai ni karam nanangbo kauro haibano. Isai sige sesagli basing Arvin Soibam amadi Pusparani ani ke punba khonjelda Nandoni ngombam na sairengba Biki na sairangba isai ni. Isai sibu tajagi haidana ngasigi YouTube ta laibiriba streamer Ranjan Sanasamna kanbirakpa isai ni taminasi. Mahusalan mil magi kungchuna bukai tragadi nanggi achumbado mahaksu nomadi soina khangkini laibu phabi oina na khonpham da chena lepo karamna nangbu kauro haibano kauba haitraba thamuisina karamna nangbu kauro haibano kauba haitraba thamuisina karamna nangbu yenganu haibano karamna nangbu yenganu haibano yengjaraga binjaba imitsina karamna
रो हाय बनो कावा हैत्रवा थमसेना करम नंगू येंगनु हाय बनो हौजिक मथंगदा अमुक तामिनसी निंगथा फिल्म असिदगी अहिबम बुधचंद्र अमदी बोनी अनि गेपन बखोंजेलदा कोनसबी बचौना सेरेंबा तोनी अहिबमना सेरांग इसैनी इसै सिबु ताजगी हायदना यूट्यूब लाइव स्ट्रीमिंग की खुथांगदा लेबिरिबा सिनाम नौरकेश्वर न खनबिरक पैसैनी तामिनसी अदुगा कोंग्राई लाटपम सुमंत शर्मा अदोमना खनबिरिबा इसै से हौजिकी ओनदे अखोयदा ओरिजिनल कोई हाइतारे कोई इसे लेजद्रे मरम बसिना कोई इसे खोंब कांद खतंग खुदों चादब अमखक लेरे अतोप इसे दोइना खनबिरो हाइदना अखताना हाइजरी ꯂꯥꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯨ ꯂꯥꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯤꯠꯀꯤ ꯈꯪꯍꯜꯂꯨꯒꯦ ꯏꯄꯤꯛꯇꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯤꯠꯀꯤ ꯈꯪꯍꯜꯂꯨꯒꯦ ꯏꯄꯤꯛꯇꯨꯝ ꯂꯥꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯍꯣ ꯂꯥꯛꯅꯔꯨꯒꯦ ꯉꯁꯤꯗꯤ 한옥 잡아 찰롭싱 땅칼루게 마윰다 한옥 잡아 찰롭싱 땅칼루게 마윰다 우풀 또이나 짜이두나 우풀 또이나 짜이두나 랑루기게 군야다 락나루게 나시디 샤나루게 구마이 놈이다 와이람 둥시기 강할루게 이띠둠 락나루게 나시디 홀락나루게 나시디 leikol kuding changduna lairang charung nikluge khoi mu sayom taluge irang pamba chairuge leikol kuding changduna lairang charung nikluge khoi mu sayom taluge irang pamba chairuge nuja chaino laktagi natom lairang huruge nuja chaino laktagi natom lairang huruge oina paiba shanabul oina paiba shanabul iyaida ko tawhange laknaruge ngasidi shanaruge kumai numida wairam nungsitki khanghaluge iti laknaruge ngasidi shanaruge kumai numida wairam nungsitki khanghaluge iti numida wairam nungsitki khanghaluge iti laknaruge ngasidi laknaruge ngasidi laknaruge ngasidi isay sing asi tahanjakibaga loinana haujiki oinadi matang asida ngasigi YouTube live streaming ki khotang leibiriba streamer singna comment ki khotang na khanbirakpa tabiningba baripuri film isai ki khodol matang aselu sinjari thauram chanautuna tahanjariba 91.2 MHz ta sandoksariba Diamond Radio gi ani suba thoram paringni haujing haki matung damuk taminasi late night story ki thoram da Inspector Tayai tangkasi anaw episode amagalona na anaw pesa matamuk